Malimgi anishuba lanjau matamda sizinakhiba Imphal East ki Koirengei da leiriba Airfield asibo National Heritage Site oina ngak senduna thambinaba Rajya Sabha ki MP Sanajaoba lesembana taksinkhrai. Hausi chathariba Parliament session ki Rajya Sabha mifamda MP Sanajaoba na wafam asi pukhaladuna Koirengei Airfield asi kumjalising amaga chamapan ga nifunithoi nifuhumdoida American engineers singi matenga loinana semgatkibani. Hariba Airfield asina Malimgi anishuba lanjau ki Battle of Imphal da Allied Defense da achuba thodang ama lokhibani. Madamaduda Allied Force ki yamna maruiba supply amadi support oiduna Japanese lanmi singbu India da changsilakpa ngamdanaba thodang lokhi. Malimgi khwaidigi matam sangna sokna kiba lanfamni hariba Battle of Imphal manungda Japanese warplane singna bomb attack thengnabada natana micham yambu safagadaba mafamda hondokpasu sizinakhi. Maramadana Airfield asi National Heritage Site oina ngak senduna thamnaba thabak paikhat piu haina MP Sanajaoba na speaker ki khutangda India lenga ki pukning chingsinki.